Lakhipur Online Putoksaba July ki tang nipan Yumsa kaisya nami ki Khomjinba Pao tabirasi. Ahanbada maroi Pao. Miyoi kaya hat kiba amadi kaya na tiba pangdana lairiba sigi achumba wayal fangananaba khoiramban ima kaithelda wakat mifam chathakre. Football bu pamjaba singidamak Silcharda Chief Minister FIFA Fan Park hangdokadauri. High Court की recommendation hek फंगबगा बराक भिलीदा High Court की bench लाइरगनी हाइना आसाम की Law Minister न फोंगदोक्रे. बेल्जियम की मांगदा USA कुइना खांगखिद्रे गोल मरी अमदा माइथीदुना USA टूर्नामेंट की मपान थोक्रे अमसुंग FIFA World Cup की round of 16 की मैच अमदा ngarang defending champion Argentina na Egypt po goal ahum ani da maithianduna Argentina quarter final की मफम कनख्रे. Hauzik mapung oiba pau tabirase. Assembly ki special session kauduna khungakpa sing phaba punba tawriba silepnaba masung governor na pikipa thajaba adu thabak tawon thoknanaba loinana rajya sida tangdu laitaba hanjilaknaba thorang lakhotpiu. Naga amadi meitei kaya hatkiba amadi ngasi phawba thiba phangdana lairiba sing achumba wayal phanganbiu haibana chingba tongan ba demand kaya tawratuna wakat mifamama ngarang July ki tang 3 leibak pokpa nimita Khoiramban ima kaithel chathakre. Naga People's Union Impal INBA FNCC Khoiramban nupi kaithel ima gi meira CCRR na jingbana sinduna pangthoki ba wakat mifam aduda Naga meitei amadi meitei pangal furup ki miyoi sing kaithel phambi ima sing amadi atei tongan balup ki miyut kaya na saruk yakhi. Thoram aduda moderator oikibi Julia Singleina paumi sing da phongdokki bada Naga amadi meitei kaya hatki batanatana ngasi phawbada thiba phangdana leiba mayoi kaya asigi achumba wayal phanganbiu. Manipur gi governor na thajaba piduna khungakpa singi khulai pikat kraba matungda Naga amadi meitei gi khungakpa kaya gi mathakta CBI na charge sheet thangalakliba silaibak thibani haiki. Mahak na hai thadau kuki sokpa matamdadi Chief Minister masamak laktuna jengsili adubu ngasi phawba Naga amadi meitei gi sokapan sibanaba matamdadi hauzik leiriba Chief Minister asina karisu na chungbidabagum laithokli haina pendaba phongdokhi. Ngasigi aikhoigi thoram haibadi ngasi city protest pathokhanbiba ayaba pibiba aikhoigi keithel mari gi imasi noi gi mathakta isorna bor pibisnu aina Naga myam gi maikeidagi muhut sinjaraga noi myambu aihakna khurumjari noi myam gi mathakta isorna bor pibisnu ngasi noi na muhut sinbire hairaga ayaba pibiraga pangalni haibagi wakhalona noi na akhoi bu nungsibiba mutbase keithel mari gi ima noi khuding makpo mapal laidraba nungai yaifaba punsi nungsangba isorna pibisnu haina Naga gi maikeidagi imasi nahak noi bo akhoi na Naga gi muhut sinjaraga haijabani. Program asi asing ngasai pung tara mathoiga hodok kadobani adubu inconvenience khara yam leikraba adudagi hojik si akhoi program asi hodok chage mayam wasu ware adubu akhoi justice phangingai gi damakta amasung akhoi gi inau sing khungapa singbu moi gi damakta lemina bagi damakta khangmani hen mayam khangminarasi ai aha My name is Atiu Mamui, Fourth Youth Naga Coordination Committee Convener. Here today on 7 July 2026, we are organizing a mass sit-in protest here in Khoirambam Ima Kaithel. The reason we are here sit-in protest organizing is that we have been, our 6 Naga brothers were murdered, mutilated, cut into pieces and brought, wrapped in plastic bag and brought in genuine smoke. The dead bodies are still here in the genuine smoke. We have been demanding that justice must be brought. Those perpetrators, those culprits must be booked and arrested immediately. Not only that, our Naga brothers, mainly Meitei brothers, more than 30 people are missing till now. They don't know where they were buried or where they were kidnapping. We don't know whereabouts the missing people. For that also we are demanding justice. Kanganjaba ma
Health care gi sector da mai pakna career sembining basingna GD Goenka Health Care Academy Silcharna nungairaba pau ama puduna laksari academy asina Mangaletan University amasung Madhavi Skill University ki makhada Medical Laboratory Technology MLT Operation Theatre Technology OTT Dialysis Technology DT Radiology Technology RT amasung atai Healthcare course singda diploma amasung graduation program gi kudongsa piri course pumna makasi UGC na approve tawraba ngaktani NEET clear tawba ngamhawtaba mahiroi singnasu healthcare sector singda changduna maipak career ama sangbatpagi kudongsa piri mafam asida mahiroi singda practical training internship ki kudongsa amasung maming leraba industry partners singi kuthangda placement ki support phangangani stream ama hekta dagi class 12 pass tawraba mahiroi singnasu apply tobagi kudongsa piri admission lobiningba singna GD Goenka Healthcare Academy Silchar Sonai Road Nagatila Point SN Swimming Club ki manakta ngasimak lengsin biragu natraga mobile number 6001815086 natraga 60025777 440 number asida pau phaubiraknaba khanghanjari Barak Valley gi football bu pamjaba singi damak Chief Minister Dr. Himanta Biswa Sharma gi akhanaba thorang makhada Silchar da July gi tang 8 dagi July gi tang 10 phauba Silchar DSA lampakta Chief Minister FIFA Fan Park hangdoklagani lampak asida achoba LED screen gi kuthangda FIFA World Cup ki quarter final semi final amasung final match sing live broadcast tawduna miyamda utkadawri hiramasi gi matangda ngarang paumi singda Kasar gi district commissioner Rahul Kumar Gupta na hai jila administration gi maigedagi fan park asida matik chaba lighting sound system security thagnana bai sing mathau taba medical gi mateng amadi atopa miyam gi kudong saba sing phangana ba thorang lokhalle haiki Barak Valley da High Court ki bench linkhana nabagi matangda Barak Tampak ki miyam gi demand adu MLA Komala Khadepur kaisana Vidhan Sabha da bukat kre masigi paukhumda Law Minister Susant Borgo haina hiramasi High Court ki midyeng makhada leiri High Court ki recommendation hek phangbaga Barak Valley amasung Dibrugarh da High Court ki bench amamam linkhana bagi thorang tawgani habagi thajaba pikre budget session gi ahanba numita Katigora gi MLA Komala Khadepur kaisana hiramasi gi matangda Vidhan Sabha da bukatladuna ain gi thabak thorom sing laina phangana bagi damak Barak Tampakta High Court ki bench linkat pagi tangai padabadu mahakna sandokna haiki mahakna hai Barak Valley dagi High Court ki case ki thabakta Guwahati da chatpada achoba awaba kaya mayok nei nongma khakta dangamde mamangi nimitta laktuna nongma leibatai mathang nimitta halakpatai maramaduna lupa lising kunmanga dagina kuntra phawba changi haiki Barak Valley gi oina lising aniga kuntaruk ki census tadi Miyoi lak nipu nithoi dagina nipu mari phawbada kakhalak-lagani masida dima hasaw gi miyoi lak ahum punsilaga lising aniga kuntaruk ki census asida Barak ki miyoi lak nipu manga dagina nipu tret phawba oiragani mising asi apikpa raija singdagi yamna helaba masingni haiki maramaduna Barak Valley gi miyam gi demand asi thunghanduna High Court ki bench ama linkhatnanaba Chief Minister gi bidyeng chingsinki Chief Minister na Barakta mini secretariat pikibagum chap manaba mongda High Court ki bench supibiu haiki 0 hour gi matamda MLA ki paukum piraduna Law Minister Susant Borgo haina hai Barakta High Court ki bench linkhana bagi tamak memorandum ani sarkar gi kutta phangkre memorandum ani mak register gi manakta thakre proposal gi copy su High Court ki register da thakre haiki sarkar gi manifesto gi copy su thakre masida Dibrugarh amasung Barakta High Court ki circuit bench amasung permanent bench linkhana bagi wasak cherol manifesto asida supalli maramaduna Barakta High Court ki bench linkhana bagi hiramasi hojik High Court ki meeting makhada leiri High Court ki recommendation laklabadi संविधान की मतुंगिना Barak amasung Dibrugarh da High Court ki bench amamam linkhana bagi thorang sarkarna lokhalagani haiki FIFA World Cup lising aniga kuntaruki yumbusu oiriba USA ki khongset nungaitaba mongda loisinkre ngarang leibak pokpa numita Seattle Stadium da sanakiba round of 16 ki match amada Belgium na USA bu
goal mari amada maithian khre masiga loinana World Cup ta thamlamba USA gi manglan mangphauna khidre Belgium gi maipak pagi khwaidagi chawba thodang Charles Keterelena goal ani chankhi amasung atopa goal amana mahakna assist tawkhi USA gi amata ngairaba goal adu Malik Tillman na chankhi ani suba half ta Belgium na goal ani amaga chansinduna apiba matamgi manungda goal mari amada USA bu thoiduna Belgium na yamna laina quarter final ki mapam kankhre panbayai lagli bathangje numit ahing nongyai matung pung tarani thoi makhaida mapangal kallaba Spain ga quarter final da thengnaragani FIFA Men's World Ranking ki khwaidagi anuba update ki matungina Argentina amasung France ki matungda Spain ki football team na world number 3 da leiri ngarangi USA ki performance atu da pen da tuna makhoi gi coach Mauricio Pochettino na bench ki mang da thamlamba rek adu khong na kawbada ising bottle mari nungsita paikhi USA gi maraibak asina su loidri makhoi gi star forward Folarin Bolagun round of 32 gi Bosnia and Herzegovina ka sana ke match amada mahakna tawkidu match referee na video assist referee VAR gi mating lauduna amukhana yengsilaba matung red card utkhi match amaki athing bathamjin ki mahak Belgium ga sana ga daba round of 16 gi match adu sanaba phanglaroi khanduna laikibani adubu angakpadi Balagonda red card utkre haibagi pauta bada President Donald Trump na kudakta FIFA gi President Gianni Infantino da phone tawduna waphamadu mukhana yengsina ba hairaki matungda FIFA na athingba adu lokthoklaga Balogan bu mathangi match Belgium ga sanabagi ayaba pikibani Belgium gi Football Association na FIFA gi warep asida yaningda ba phongdokki amasung masi football gi puari da ahanbo ina achouba rajniti gi kut thingjelakpani haina makhoina phongdokki FIFA World Cup Football gi ngarang numidang pung mapan makhaida USA gi Atlanta Stadium da sanakiba pre-quarter final match amada defending champion Argentina na Egypt pu goal ahum ani da maithian duna Argentina quarter final gi mapam kankhre Egypt na goal ani suno da mangjil tharam labasu match loisinbegi mikup kharakhak watlingai da Argentina na makoi gi khwaidagi phaba sanabagi mawong utpa horakhe match horakpada world number 1 oiriba Argentina dagi Egypt na yamna mangjil thana thauna phana sanakhi match ki tara manga suba minute da Yasser Ibrahim amasung humputaret suba minute da Mustafa Jikona goal amamam chanduna Egypt na goal ani suino da mangjil thakhi match ki kunmathoi suba minute da Argentina gi captain Lionel Messi na phangkiba penalty ama Egypt ki goalkeeper Mustafa Soberna yamna laina ngathokhi khwaidagi aroba minute tara aduda Argentina na match adu angakpa mongda onthokhi humputara mapan suba minute ta Lionel Messi gi cross amadagi Christian Romero na header pisinduna Argentina gi ahanba goal chankhi mathangda marfu humdai suba minute ta Lionel Messi na masamakna goal amaga chanduna nakal animak goal ani da manana laikhi adubu match loisinbagi mikup kharakaktamak watlingai da Enzo Fernandez na Martinez ki pass amadagi header pisinduna maduna Argentina gi winning goal oiduna Argentina na Egypt pu goal ahum ani da maithian ki masigi angakpa mai pakpa sigalwina na Argentina na quarter final da makhoi gi mafam kankhre Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maroiba paw amukhanna mioi kaya hatkiba amadi kaya na thiba phangdana leiriba sigi achumba wayal phangananaba khoiramban ima kaithelda wakat mifam chathakre Football bu pamjaba singidamak Silcharda Chief Minister FIFA Fan Park hangdokodawri High Court ki recommendation hek phangbaga Barak da High Court ki bench lairagani haina Assam ki Law Minister na phongdokre Belgium gi mangda USA kuina khangkhidre goal mari amada maithiduna USA tournament ki mapan thokre amasung FIFA World Cup ki round of 16 ki match amada ngarang defending champion Argentina na Egypt pu goal ahum ani da maithian duna Argentina quarter final gi mafam kankhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare